ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯤꯄꯥꯏꯕ ꯂꯩꯇ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯃꯁꯥꯗ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇ ꯊꯧꯅꯥ ꯍꯥꯏꯕ ꯊꯧꯅꯥ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕꯗ ꯌꯣꯝꯁꯤꯜꯂꯒ ꯊꯥꯡꯂꯛꯈꯤꯕ ꯂꯦꯞꯂꯛꯈꯤꯕ ꯃꯌꯣꯜ ꯁꯅꯥꯒꯤ ꯋꯥꯈꯜꯅꯤ꯫ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯃꯁꯥꯅ ꯌꯥꯅ ꯊꯥꯡꯖꯔꯛꯄꯅꯤ꯫ ꯊꯥꯡꯂꯛꯄꯗ ꯂꯣꯏꯅꯔꯛꯄ ꯊꯧꯅꯥ ꯃꯄꯩ ꯃꯌꯥꯝꯗꯣ ꯈꯪꯍꯧꯗ ꯃꯪꯁꯤꯟꯗꯨꯅ ꯁꯨꯊꯔꯛꯄ ꯅꯣꯡꯍꯧꯁꯤꯡꯅ ꯆꯥꯝꯊꯣꯛꯈ꯭ꯔꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯧꯅꯥ ꯂꯩꯕꯤ ꯇꯤꯡꯈꯪ ꯄꯥꯟꯕꯤ ꯑꯉꯥꯡꯕ ꯒꯨꯂꯥꯞ ꯑꯣꯏꯅ ꯂꯩꯁꯥꯠꯇꯝꯒꯤ ꯅꯤꯡꯅ ꯂꯥꯛꯈꯤꯕ ꯃꯌꯣꯜ ꯁꯅꯥꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯃꯥꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯂꯩꯁꯥꯠꯇꯝꯅꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯕꯤꯔꯛꯇ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯝꯗꯨꯅ ꯃꯌꯣꯜ ꯁꯅꯥ ꯃꯥꯅ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯍꯧꯖꯤꯟꯗꯨꯅ ꯂꯩꯁꯤꯟꯗꯨꯅ ꯃꯔꯥ ꯇꯥꯅ ꯍꯧꯖꯤꯜꯂꯛꯂꯤ ꯂꯩꯁꯥꯠꯇꯝꯂꯒꯅꯤ ꯁꯣꯏꯗꯅ ꯍꯥꯏꯕꯒꯤ ꯃꯇꯥꯗ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯂꯩꯀꯣꯜꯗ ꯅꯧꯅ ꯍꯧꯔꯛꯂꯤꯕꯤ ꯒꯨꯂꯥꯞ ꯂꯩ ꯑꯗꯨꯕꯨ ꯂꯩ ꯁꯤꯡꯂꯛꯇ ꯁꯤꯡꯊꯥꯅꯕꯤꯈꯤꯗ꯭ꯔꯦ꯫ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯣꯏ ꯑꯗꯨꯃꯛ ꯃꯌꯣꯜ ꯀꯪꯗꯨꯅ ꯀꯦꯜꯂꯒ ꯃꯥꯡꯖꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯒꯨꯂꯥꯞ ꯃꯥꯕꯨ ꯍꯟꯅ ꯐꯥꯎ ꯌꯦꯡꯕꯤꯗ ꯂꯩꯈꯣꯡ ꯐꯥꯎꯕ ꯁꯣꯝꯕꯤꯈꯤꯗ꯭ꯔꯦ꯫ ꯇꯤꯟꯅ ꯆꯥꯗꯨꯅ ꯀꯦꯝꯂꯒ ꯃꯥꯡꯂꯁꯅꯨ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯤꯀꯨꯞꯇꯨꯒꯤꯅ ꯀꯝꯗꯧꯔꯤ ꯃꯌꯣꯜ ꯁꯅꯥ ꯐꯃꯨꯡ ꯊꯛꯇ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯤ꯫ ꯃꯐꯝꯗꯒꯤ ꯐꯤ ꯑꯗꯨ ꯐꯥꯎꯕ ꯍꯦꯛ ꯃꯨꯟꯕꯤꯈꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯅ ꯊꯝꯕ ꯄꯣꯠꯆꯩ ꯑꯃꯠꯇ ꯐꯥꯎ ꯁꯣꯛꯂꯛꯄ ꯊꯦꯡꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯃꯇꯧꯗꯨꯅ ꯎꯠꯂꯤꯕ ꯍꯥꯏꯅꯤꯡꯂꯤꯕ ꯃꯑꯣꯡꯗꯣ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨ ꯈꯛꯀꯤ ꯑꯩ ꯈꯜꯂꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯕ ꯃꯇꯧ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯑꯩ ꯅꯠꯇꯦ꯫ ꯗꯥꯌꯦꯟ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯅꯪꯉꯣꯟꯗ ꯀꯧꯖꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯤ ꯑꯩꯁꯦ ꯈꯖꯤꯛ ꯈꯛꯇ ꯑꯣꯏꯔꯁꯨ ꯅꯪ ꯈꯪꯕꯤꯌꯨ ꯈꯪꯕꯤꯌꯨꯕ꯫ ꯃꯌꯣꯜ ꯁꯅꯥꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯨꯗ ꯌꯥꯜꯂꯝꯕ ꯐꯤ ꯑꯃꯁꯨ ꯂꯥꯝꯂꯒ ꯂꯧꯗꯨꯅ ꯏꯟꯁꯤꯜꯂꯤ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯁꯨ ꯁꯣꯐꯥꯗꯨꯗ ꯃꯣꯟꯗꯨ ꯊꯝꯂꯒ ꯍꯤꯞꯊꯩ ꯍꯟꯅ ꯐꯥꯎꯕ ꯃꯌꯣꯜ ꯁꯅꯥꯅ ꯂꯩꯔꯤ ꯑꯗꯣꯝꯗ ꯌꯦꯡꯂꯛꯇꯦ꯫ ꯐꯤꯗꯨ ꯁꯦꯠꯅ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯍꯤꯞꯄꯤ ꯄꯨꯝꯍꯦꯟꯕ꯫ ꯍꯤꯞꯅ ꯍꯤꯞꯅ ꯇꯨꯃꯤꯠ ꯁꯣꯜꯂꯤ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯏꯇꯞ ꯇꯞꯅ꯫ ꯁꯨꯛ ꯃꯃꯜ ꯂꯩꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯌꯣꯝꯂꯒ ꯂꯩꯈꯤꯕ ꯐꯤ꯫ ꯐꯤꯁꯤꯒꯤ ꯃꯄꯨꯗꯤ ꯅꯪꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯅꯪꯒꯤꯅ ꯍꯥꯏꯕꯗꯨ ꯃꯇꯤꯛ ꯆꯥꯗꯦ꯫ ꯅꯪꯅ ꯐꯤꯁꯤꯕꯨ ꯂꯧꯁꯤꯟꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯛꯂꯕꯁꯨ ꯄꯤꯔꯣꯏ ꯌꯥꯗꯦ ꯑꯩꯅ ꯌꯥꯗꯦ꯫ ꯇꯝꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯐꯤꯁꯤꯗꯤ ꯃꯥꯒꯤꯗꯃꯛ ꯃꯥꯒꯤ ꯑꯣꯏꯅ ꯑꯩꯅ ꯇꯝꯗꯨꯅ ꯂꯩꯈꯤꯕ ꯄꯨꯛꯅꯤꯡꯅ ꯄꯥꯝꯅ ꯈꯜꯂꯒ ꯄꯤꯈꯤꯕ ꯈꯨꯗꯣꯜꯅꯤ ꯑꯩꯒꯤ ꯈꯨꯗꯣꯜ꯫ ꯃꯔꯝꯗꯨꯅ ꯌꯥꯔꯣꯏ ꯑꯩꯒ ꯀꯔꯤꯁꯨ ꯀꯅꯥꯁꯨ ꯊꯣꯛꯅꯗꯕꯤ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯟꯖꯕ ꯐꯤꯁꯤꯒꯤ ꯃꯄꯨꯗꯤ ꯑꯣꯏꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯄꯨꯝꯍꯦꯟꯕ ꯐꯤꯗꯨꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯄꯥꯏꯁꯤꯜꯂꯤ ꯊꯥꯗꯣꯛꯂꯣꯏ ꯃꯅꯥꯛꯇꯒꯤ ꯃꯐꯝꯗꯒꯤ ꯍꯥꯏꯔꯤꯕ ꯃꯇꯧꯗ꯫ ꯄꯨꯝꯍꯦꯟꯕ ꯃꯥꯗꯤ ꯐꯤꯗꯨꯕꯨ ꯑꯗꯨꯃꯛ ꯀꯣꯜꯂꯒ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈ꯭ꯔꯦ ꯍꯤꯞꯂꯝꯕꯗꯒꯤ꯫ ꯃꯌꯣꯜ ꯁꯅꯥ ꯃꯥꯗꯤ ꯄꯤꯔꯥꯡꯗꯣ ꯑꯗꯨꯃꯛ ꯏꯍꯧꯔꯛꯇꯨꯅ ꯂꯣꯏꯕ ꯅꯥꯏꯗ ꯇꯥꯔꯛꯇꯨꯅ ꯀꯞꯂꯒꯗ ꯂꯩꯔꯛꯂꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯈꯨꯗꯨꯝ ꯆꯟꯁꯤꯟꯖꯈꯤ꯫ ꯃꯗꯨꯒꯤ ꯑꯌꯥꯕ ꯃꯗꯨꯒꯤ ꯊꯧꯅꯥꯗꯣ ꯅꯪꯅ ꯍꯥꯞꯄꯤꯌꯨꯕ꯫ ꯗꯥꯌꯦꯟ ꯑꯩꯁꯤ ꯅꯐꯝꯗꯗꯤ ꯇꯧ ꯉꯝꯕꯤꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯁꯣꯟꯕꯗꯒꯤ ꯁꯣꯜꯂꯕ ꯊꯃꯣꯏ ꯄꯥꯟꯕꯤ ꯅꯤꯡꯉꯝꯗꯕꯤꯅꯤ꯫ ꯑꯩꯅ ꯇꯧ ꯉꯝꯕꯤ ꯑꯣꯏꯕꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯃꯌꯣꯜ ꯁꯅꯥꯗꯨ ꯃꯔꯤ ꯃꯔꯤ ꯄꯤꯔꯥꯡꯁꯤꯡꯅ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯄ ꯂꯦꯞꯇꯕꯒꯨꯝ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯛꯏ꯫ ꯋꯥꯈꯜꯗꯨꯅ ꯑꯃꯨꯛ ꯍꯟꯒꯠꯇꯨꯅ ꯂꯥꯛꯍꯟꯒꯗꯧꯔꯦ ꯑꯗꯨꯉꯩ ꯃꯃꯥꯡ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯃꯌꯣꯜ ꯁꯅꯥ ꯃꯥꯅ ꯇꯧꯉꯝꯕꯤ ꯑꯣꯏꯈꯤꯕꯗꯨꯒꯤ ꯃꯤꯀꯨꯞ ꯇꯥꯟꯖꯥꯗꯣ꯫ ꯀꯣꯂꯦꯖꯀꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯃꯌꯣꯜ ꯁꯅꯥ ꯐꯝꯂꯒ ꯌꯥꯝ ꯄꯨꯛꯅꯤꯡ ꯍꯛꯆꯤꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯣꯟꯊꯗꯨꯅ ꯏꯔꯤ ꯆꯦꯕꯥꯡ ꯑꯃꯗ꯫ ꯅꯥꯀꯟ ꯌꯦꯠ ꯑꯣꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯗꯨ ꯐꯥꯎ ꯍꯟꯅ ꯌꯦꯡꯂꯨꯕ ꯇꯧꯗꯦ ꯃꯌꯣꯜ ꯁꯅꯥꯗꯣ꯫
Mana adum pukning khoijangba matauda wahai khara iduna leiringai magi sanajabi mata ani dusu laktuna sangsilaklaga phamtharai Premina is kaino nanga sida paktharaga I mayamduna Mayol sana makok tu khak hairaga wadi hairakte Mayol sana gi mataududa misnaga Premiga du yengnaraga michi khatnaduna noklai aduga yade ko midi chithi ibaga so yam hairame taurisi Misna na mo. Aduni nungsibagi mayay siya ang akpani ko ang agpa. Ay ko'y himanabi malay. Mahausik nungsilay na nanarimi. Ho laberia hay balay na makal duni mananarisi laberia hay bato. Ay ma, adu kaubra. Laberia disease kay na ka. Hoy, kauba ni. Chume. Wahay do hay ragan no I tupi anido. Mayol sanadi hairap khak yenglamlaga pukning sangna adumag iri chebang aduda wahay kara. Yarimi kara irdi nupi nangmo. Mayol sanada. Loiri yamdi ka shabda. Sum wakal khalaga ibagini kuirisi. Premina. Yamdi nangna irido na marulama page tu mathandawri. Mayol sana mani iri ba fever do pat kumzindu na thupchili aduga. Noisidi ugan kraponi. Ho kari wahay bo iri bano nangi dubo ekoy sukang ningkrita ko. Mayol sana na moli. Migi si thidi pato papate hay bani ang obi. Ho ado raso yam kanging bado ekoy di. Kanging laso kangurano simadi. Is. Bisnana. Nang na iri do so idabi dapumhen bada pidugi oram ni niya. Ha. Kang bagum tawe bay. Premina. Mangona pina banatana ikoi tanabu sithi I haibra ikoi tagidi makhani kaino makha madugi sauri tat banu padu khaktani ikoi tana pamjariba ngaujariba si Mayol sanana as yare noishim ngangi ko ai tazaning dem taga tumila yomta hoi leirage leisakrage ikoi ta tumina horen pibadi Mina si na hair to ireninia nang tauriba. Adogi budi kaino. Aigidi noini na tanak kanalegi. Laisade noini kakni aigidi. Premina. O chumme. Ado budi. Aduni. Ado horendi pasana piu ko. Mana saudo wasu hairano. Dapumhen bado yam sauga leba ma. Mayol sana nokmi. Hairida kaisu. Horendi. Aduga sawalaro. Ado Aidi mana saurini na taubada. Aduni hena nungsi ngausarini. Misnana. Ngauni yam ngauni nang. Aidi bema mihul thawulga se tana songthoki butawi bema. Adudi noina maki bagini. Is. Aidi manungsi banina kisaba pokte. Premiga misnaga do chap manaba konjelda handa mukti. Ho nungsi bahay biya nupa nungsi bi. As noini sidi. Wahay do hairaga no I mayol sanado. Premiga misnaga daso tablak noklak lami. Adum na adum class to matang amani yawra matungda nupi yahumda thorakli. Mayol sanana matam sana kang na thorakpani. Haibadi pumhen manama pana layramgani toklamgani haiba matang tanjado kang na. Sumda sumangay pumhen boygi party do pulap layri. Nasidi makoy yahumtani. Luhin mado yawramdi college lakidabani. Parina pumhen bada muna yenglaga. Ikoi tau se masak se pati pachaya oiba. Mahin se yenglaga. Pazabani, itaw pazabani. Aduna bo mayam di hen na pumhen bada gauri ni gaino ne. Pumhen bado anido da hairap yenglaklaga. Noi ani na kai base pachana di kai hai. Thau lay tabi type ta ko. Chumba sumdro sak pazabado ginatro wathok oiri mayam se. Mani tau chumbi. Pumhen bana. Kari watho oiriba. Pari na san. Direct hairo haibro. Hairo. Mahena. Itaw pari haizilo hekta tong lang na. Pumhen bado pari ga mahen gada mamito na amuk yengdo na layrai. Pari na tapli. Nang na nasak pazabagini. Porsyam kabi ang nupi na ne. Koy ta nagilay rito. Mahen do kubaka fak lang na amuk anirika kuraga. Chumitaw. Tomi po na. Direct tomi sidi. Kakbagam tayadri, kakninga yaudri. Pumhen manasan, as nui shuba, what she warim or reparu the bese, hecta pangang sila kanib. Stunning di gomta,
ꯀꯣꯛꯅ ꯀꯣꯛ ꯆꯤꯛꯄꯅꯦ ꯍꯥꯏꯖꯤꯜꯂꯛꯀꯅꯣ ꯑꯝꯇ ꯑꯗꯨꯒꯨꯝꯕ ꯋꯥꯒ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯁꯦꯡꯅ ꯑꯁꯦꯡꯕꯒꯤ ꯇꯧꯕꯗꯨꯅꯦ ꯍꯥꯏꯔꯤꯁꯦ ꯑꯁ ꯌꯥꯔꯦ ꯀꯩ ꯇꯧꯔꯒꯦ ꯅꯪ ꯑꯗꯣ ꯇꯨꯃꯤ ꯂꯩꯔꯣꯕ ꯄꯥꯔꯤꯗꯨ ꯇꯨꯃꯤ ꯂꯩꯈ꯭ꯔꯦ ꯃꯍꯦꯟꯅ ꯑꯃꯨꯛ ꯃꯣꯜꯂꯤ ꯑꯗꯨꯏꯗꯣ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯅꯪꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯗꯤ ꯃꯥꯜꯂꯤꯀꯣ ꯃꯁꯛꯇꯨꯁꯨ ꯀꯗꯥꯏꯗꯅꯣꯃ ꯌꯦꯡꯅ ꯐꯖꯔꯤ ꯄꯨꯝꯍꯦꯟꯕꯅ ꯃꯍꯦꯟ ꯃꯥꯅ ꯑꯩ ꯁꯦꯡꯅ ꯅꯨꯡꯁꯤꯗꯕ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ ꯑꯩ ꯃꯥ ꯅꯨꯡꯁꯤꯗꯦ ꯑꯩꯅ ꯃꯥ ꯄꯥꯝꯗꯦ ꯂꯣꯏꯔꯤꯁꯤꯗ ꯕꯁ ꯄꯥꯔꯤꯅ ꯅꯪꯅꯦ ꯑꯗꯨꯏ ꯑꯉꯥꯡ ꯅꯨꯄꯤꯗꯨꯒꯤ ꯄꯥꯞꯄꯨ ꯁꯣꯏ ꯄꯨꯗꯣꯏꯅꯤ ꯅꯪ ꯄꯨꯝꯍꯦꯟꯕꯗꯨ ꯇꯨꯃꯤ ꯂꯩꯈꯤ ꯃꯍꯦꯟꯅ ꯑꯃꯨꯛ ꯐꯔꯛ ꯐꯨꯔꯛꯇꯨꯅ ꯑꯋꯣꯏꯕ ꯏꯇꯥꯎ ꯄꯨꯝꯍꯦꯟꯕ ꯅꯪ ꯁꯣꯏꯗꯅ ꯑꯃꯨꯛ ꯃꯥꯏ ꯃꯈꯨꯠꯇ ꯁꯣꯏ ꯇꯥꯈꯤꯅꯤꯀꯣ ꯍꯥꯏꯔꯒ ꯃꯍꯦꯟꯗ ꯅꯣꯛꯂꯛꯏ ꯄꯨꯝꯍꯦꯟꯕꯗꯨ ꯁꯧꯔꯥꯡꯅꯕ ꯃꯇꯧꯗ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯊꯤ ꯇꯧꯔꯛꯀꯅꯨ ꯑꯗꯨꯝ ꯄꯥꯔꯤꯗꯨꯁꯨ ꯅꯣꯛꯂꯛꯏ ꯅꯣꯛꯅ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯋꯥꯔꯤ ꯀꯟꯅ ꯃꯌꯣꯜꯁꯅꯥꯒꯤ ꯃꯔꯝꯗ ꯁꯥꯟꯅꯔꯤꯉꯩ ꯃꯥꯗꯤ ꯁꯤꯗ ꯁꯣꯝꯗ ꯂꯥꯛꯄ ꯂꯥꯛꯑꯦꯅꯦ ꯄꯨꯝꯍꯦꯟꯕꯗꯨ ꯄꯥꯔꯤꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯃꯥꯁꯨ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯎꯔꯦ ꯃꯌꯣꯜꯁꯅꯥꯅ ꯃꯈꯨꯠꯇ ꯄꯦꯄꯔ ꯃꯆꯥ ꯑꯃꯒ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯣ ꯃꯗꯨ ꯎꯔꯒ ꯁꯥꯎꯅꯤꯡꯕ ꯑꯃ ꯃꯁꯥꯗꯨꯗ ꯃꯗꯣꯝ ꯄꯣꯛꯂꯛꯂꯝꯃꯤ ꯃꯍꯦꯟꯅ ꯑꯍꯤꯡꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨ ꯅꯣꯏꯗꯣ ꯆꯨꯝꯃꯕꯖꯥꯠꯅꯤꯅꯦ ꯍꯥꯏꯅꯕꯗ ꯍꯦꯛꯇ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯦꯕ ꯇꯧꯔꯤꯁꯦ ꯕꯦꯔꯥꯅꯤ ꯑꯍꯨꯝꯗꯨ ꯃꯌꯣꯜꯁꯅꯥ ꯍꯣꯏꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅꯔꯤ ꯁꯣꯝꯗꯁꯨ ꯃꯌꯣꯜꯁꯅꯥ ꯍꯣꯏꯗꯨ ꯇꯞꯂꯤ ꯍꯥꯏꯅꯩ ꯄ꯭ꯔꯦꯃꯤꯅ ꯃꯌꯣꯜꯁꯅꯥ ꯄꯤꯕꯒꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯀꯅꯥꯗ ꯄꯤꯁꯤꯟꯗꯣꯏꯅꯣꯕ ꯃꯌꯣꯜꯁꯅꯥꯅ ꯇꯞꯂꯞ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯗꯥ ꯄꯥꯔꯤꯁꯦ ꯁꯤꯁꯦ ꯃꯉꯣꯟꯗ ꯄꯤꯔꯒꯦ ꯄꯤꯕꯒꯤꯗꯤ ꯑꯗꯨꯝ ꯄꯤꯔꯒꯦ ꯑꯩꯅ ꯃꯤꯁꯅꯥꯅ ꯍꯣꯏ ꯑꯗꯥꯏ ꯇꯧ ꯑꯗꯣ ꯃꯌꯣꯜꯁꯅꯥ ꯑꯩ ꯀꯤꯀꯣ ꯅꯍꯥꯟꯒꯤꯗꯥꯏꯅ ꯊꯤꯅꯒ ꯆꯩꯔꯗꯤ ꯑꯩ ꯀꯤꯀꯣ ꯗꯥ ꯄꯨꯝꯍꯦꯟꯕꯒꯤ ꯈꯨꯁꯥꯎꯗꯣ ꯄ꯭ꯔꯦꯃꯤꯅ ꯑꯍꯣꯏꯕ ꯑꯩꯁꯨ ꯀꯤꯕꯗꯨꯏꯗꯣ ꯅꯣꯏ ꯑꯅꯤꯅꯅꯦ ꯀꯤꯒꯟꯈ꯭ꯔꯦ ꯂꯥꯛꯑꯣꯁꯤ ꯑꯩ ꯄꯤꯖꯒꯦ ꯇꯧꯖꯒꯦ ꯉꯁꯤꯗꯤ ꯏꯊꯟꯇ ꯇꯧꯕ ꯅꯨꯄꯤꯅ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯥꯛꯃꯤꯟꯅꯔꯦ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯂꯥꯛꯄꯅ ꯄꯨꯝꯍꯦꯟꯕ ꯍꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯌꯣꯜꯁꯅꯥꯗꯣ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤ ꯄꯨꯝꯍꯦꯟꯕ ꯍꯣꯏ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯑꯗꯨꯒ ꯇꯞꯅ ꯗꯥ ꯄꯥꯔꯤꯗꯨ ꯇꯤꯡꯉꯛ ꯑꯩ ꯀꯧꯕ꯭ꯔꯣ ꯃꯌꯣꯜꯁꯅꯥ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯍꯣꯏ ꯁꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨꯕ ꯄꯥꯔꯤꯗꯨ ꯄꯨꯝꯍꯦꯟꯕꯗ ꯑꯃꯨꯛ ꯌꯦꯡ ꯃꯍꯦꯟꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯏ ꯃꯍꯦꯟꯅ ꯂꯣꯟꯅ ꯇꯞꯅ ꯄꯥꯔꯤꯗ ꯃꯁꯥꯗꯣ ꯏꯟꯕꯣꯏ ꯆꯤꯡꯈꯠꯄꯣꯏ ꯇꯧꯔꯒ ꯆꯠꯂꯣ ꯍꯥꯏꯕ ꯆꯤꯊꯤꯁꯦ ꯄꯤꯔꯛꯇꯣꯏ ꯃꯥꯜꯂꯦꯕ ꯆꯠꯂꯣ ꯀꯩ ꯍꯥꯏꯅꯣꯗꯣ ꯄꯥꯊꯣꯛꯁꯦ ꯍꯥꯏꯕꯅꯤ ꯆꯠꯂꯣ ꯄꯥꯔꯤꯗꯨ ꯇꯞꯂꯞ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯄꯨꯝꯍꯦꯟꯕꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯊꯣꯔꯛꯏ ꯇꯞꯅ ꯁꯣꯟꯖꯩ ꯑꯩꯅ ꯁꯤ ꯂꯧꯔꯒ ꯄꯨꯔꯛꯂꯒ ꯑꯁ ꯄꯥꯔꯨꯔꯒ ꯑꯃꯨꯛ ꯑꯃꯨꯛ ꯄꯣꯛꯈꯥꯏꯅꯗꯅꯀꯣ ꯁꯤꯅꯕ ꯇꯥꯔꯦ ꯄꯥꯔꯤꯗꯣ ꯃꯌꯣꯜꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩ ꯂꯩꯔꯦ ꯀꯩ ꯍꯥꯏꯕꯗꯣ ꯃꯌꯣꯜꯁꯅꯥ ꯇꯞꯂꯤ ꯉꯁꯤꯁꯨ ꯗꯥ ꯄꯥꯔꯤꯗ ꯃꯇꯦꯡ ꯑꯃꯇꯪ ꯅꯤꯖꯕ ꯇꯥꯔꯦ ꯁꯣꯏꯗꯅ ꯍꯥꯏꯕꯤꯌꯨꯀꯣ ꯄꯥꯔꯤꯅ ꯍꯥꯏꯌꯨ ꯀꯔꯤ ꯃꯇꯦꯡꯅꯣ ꯃꯌꯣꯜꯁꯅꯥ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯊꯨꯞ ꯅꯥꯏꯕ ꯆꯦꯗꯣ ꯄꯥꯔꯤꯗ ꯇꯞꯂꯞ ꯄꯤꯔꯛꯂꯒ ꯁꯤꯁꯦ ꯗꯥ ꯄꯨꯝꯍꯦꯟꯕꯗ ꯄꯤꯕꯤꯌꯨ ꯃꯉꯣꯟꯗ ꯑꯝꯇ ꯄꯤꯕꯤꯌꯨ ꯗꯥ ꯄꯥꯔꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅ ꯑꯗꯨꯃꯛ ꯀꯩꯅꯣ ꯅꯪꯒꯤꯁꯤꯕꯣ ꯂꯦꯇꯔꯅꯦ ꯆꯤꯊꯤꯅꯦ ꯗꯥ ꯄꯥꯔꯤ ꯍꯣꯏ ꯄꯤꯒꯦ ꯌꯥꯔꯗꯤ ꯍꯧꯖꯤꯛ ꯄꯥꯍꯟꯕꯤꯌꯨ ꯑꯩ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯃꯗꯨ ꯇꯥꯒꯦ ꯍꯧꯖꯤꯛ ꯄꯥꯈꯨꯝ ꯑꯃ ꯇꯥꯕ ꯄꯥꯝꯃꯤ ꯈꯪꯕ ꯄꯥꯝꯃꯤ ꯑꯩ ꯃꯌꯣꯜꯁꯅꯥꯒꯤ ꯃꯇꯧꯗꯨ ꯄꯥꯔꯤ ꯃꯨꯟꯅ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯍꯣꯏ ꯑꯩ ꯇꯧꯒꯦ ꯄꯥꯍꯟꯒꯦ ꯍꯧꯖꯤꯛ ꯍꯣꯏ ꯗꯥ ꯄꯥꯔꯤꯅ ꯁꯣꯏꯗꯅꯕ ꯈꯔ ꯇꯧꯕꯤꯌꯨ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯗꯥ ꯄꯥꯔꯤ ꯃꯌꯣꯜꯁꯅꯥꯗꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔ ꯃꯇꯨꯡ ꯇꯞꯅ ꯊꯣꯔꯛꯂꯒ ꯃꯆꯤ ꯑꯃꯗ ꯂꯩ ꯃꯥꯒꯤ ꯃꯇꯥ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯄꯥꯔꯤꯁꯨ ꯃꯌꯣꯜꯁꯅꯥꯗꯒꯤ ꯆꯤꯊꯤꯗꯨ ꯂꯧꯔ ꯃꯇꯨꯡ ꯄꯨꯝꯍꯦꯟꯕ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯄꯨꯝꯍꯦꯟꯕ ꯂꯦꯇꯔꯅꯤ ꯁꯤꯁꯦ ꯃꯌꯣꯜꯁꯅꯥꯅ ꯄꯤꯔꯛꯄꯅꯤ ꯄꯨꯝꯍꯦꯟꯕ ꯄꯥꯔꯤꯗ ꯃꯃꯤꯠꯇꯨꯅ ꯁꯥꯎꯅꯤꯡꯕ ꯁꯛꯐꯝ ꯑꯃꯗ ꯌꯦꯡꯂꯛꯂꯒ ꯄꯥꯔꯤ ꯅꯪꯒꯤꯁꯤ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯦ ꯑꯁ ꯄꯨꯝꯍꯦꯟꯕ ꯍꯥꯟꯅ ꯐꯤꯡꯒꯠꯈꯤꯅꯨ ꯑꯝꯇ ꯄꯥꯈꯣ ꯀꯩꯅꯣ ꯁꯨꯝ ꯍꯥꯏꯔꯛꯄ ꯌꯥꯝ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯅ
ꯑꯩ ꯄꯥꯅꯤꯡꯗꯦ ꯄꯥꯔꯣꯏ ꯃꯍꯦꯟꯅ ꯑꯃꯨꯛ ꯑꯁ ꯄꯨꯝꯍꯦꯟꯕ ꯅꯪ ꯍꯛꯃꯜꯂꯤꯀꯣ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅꯗꯤ ꯄꯨꯝꯍꯦꯟꯕꯅ ꯑꯩ ꯍꯩꯅꯗꯤꯌꯦ ꯁꯦꯡꯅ ꯄꯥꯔꯤꯅ ꯅꯪꯅ ꯍꯩꯅꯗꯕꯗꯣ ꯃꯌꯨꯜ ꯁꯅꯥꯅꯤ ꯑꯗꯣ ꯂꯦꯇꯔꯁꯤꯗꯤ ꯄꯥꯊꯣꯛꯑꯣ ꯉꯁꯤꯈꯛ ꯑꯁ ꯃꯣꯏꯁꯤ ꯄꯥꯔꯤ ꯃꯍꯦꯟ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯧꯒꯠꯍꯜꯂꯤꯕꯣ ꯑꯔꯦꯝꯕꯗ ꯄꯥꯔꯤꯅ ꯄꯨꯝꯍꯦꯟꯕꯒꯤ ꯂꯦꯡꯖꯨꯝ ꯃꯄꯥ ꯄꯥꯝꯕꯣꯝ ꯃꯄꯥ ꯋꯥꯏꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯁꯤ ꯌꯥꯔꯁꯦ ꯑꯝꯇ ꯁꯧꯒꯠꯈꯤꯅꯨ ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦꯁꯦ ꯌꯥꯔꯦ ꯉꯁꯤꯒꯤꯁꯦ ꯁꯤꯃꯇꯪꯗꯤ ꯄꯥꯊꯣꯛꯑꯣ ꯏꯪꯅ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯇꯧꯅꯕ ꯍꯥꯏꯗꯤ ꯃꯥꯅ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯔꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯕꯅꯦ ꯃꯌꯨꯜ ꯁꯅꯥꯅ ꯑꯗꯨꯅ ꯀꯩ ꯍꯥꯏꯔꯤꯅꯣꯗꯣ ꯈꯪꯗꯣꯛꯂꯣꯕ ꯐꯖꯅ ꯀꯣ ꯄꯨꯝꯍꯦꯟꯕ ꯄꯨꯝꯍꯦꯟꯕꯗꯣ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯂꯞ ꯍꯣꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯒꯦ ꯑꯗꯨꯅꯤꯗꯅ ꯍꯥꯏꯔꯒ ꯆꯤꯊꯤꯗꯨ ꯄꯤꯔꯛꯏ ꯄꯨꯝꯍꯦꯟꯕꯗ ꯄꯨꯝꯍꯦꯟꯕ ꯄꯥꯔꯤꯅ ꯄꯤꯔꯛꯂꯤꯕ ꯆꯤꯊꯤꯗꯨ ꯂꯧꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯄꯥꯕ ꯍꯧꯔꯛꯏ ꯏꯔꯝ ꯑꯉꯧꯕ ꯂꯃꯥꯏꯁꯤꯡꯗꯨꯗ ꯃꯌꯨꯜ ꯁꯅꯥꯒꯤ ꯈꯨꯏ ꯑꯗꯨꯅ ꯗꯥꯍꯦꯟ ꯑꯩꯒꯤ ꯏꯇꯧꯁꯦ ꯁꯤꯅ ꯗꯥꯍꯦꯟꯕꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯁꯥꯎꯁꯨ ꯌꯥꯝ ꯁꯥꯎꯏ ꯍꯥꯏꯕ ꯑꯗꯨ ꯗꯥꯍꯦꯟ ꯑꯩꯒꯤ ꯏꯇꯧꯁꯤꯡꯁꯦ ꯃꯁꯤꯁꯤꯡꯁꯤꯅ ꯅꯪꯉꯣꯟꯗ ꯑꯁꯥꯎꯕ ꯄꯣꯛꯂꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯨꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯅꯛꯅꯕꯗ ꯍꯣꯠꯅꯕꯅꯤ ꯅꯛꯁꯤꯟꯅꯅꯕꯗ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯈꯪꯕꯤꯗꯦ ꯌꯥꯕꯤꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯕꯤꯗꯕ ꯎꯕꯤꯗꯕꯗ ꯅꯠꯇꯅ ꯅꯅꯥꯛꯇ ꯅꯛꯁꯤꯜꯂꯕ ꯐꯥꯎꯕ ꯊꯤꯡꯕꯤ ꯅꯪꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯗꯣ ꯑꯣꯏꯕꯅ ꯂꯥꯞꯂꯒꯦ ꯈꯟꯕꯁꯨ ꯑꯩ ꯉꯝꯗꯦ ꯁꯨꯛꯉꯝ ꯅꯍꯥꯟ ꯑꯩ ꯀꯌꯥꯝ ꯏꯀꯥꯏ ꯈꯪꯕ꯭ꯔꯥ ꯑꯩ ꯁꯥꯊꯤꯅ ꯏꯀꯥꯏ ꯅꯪꯅ ꯑꯩꯒꯤ ꯈꯨꯗꯣꯜ ꯃꯆꯥ ꯑꯐꯤꯁꯛ ꯑꯗꯨꯕꯨ ꯈꯣꯡꯄꯥꯛꯅ ꯅꯦꯠꯈꯥꯏꯈꯤꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯕ ꯁꯥꯗꯣꯛꯂꯒ ꯂꯩꯔꯦ ꯑꯗꯨ ꯗꯥꯍꯦꯟ ꯑꯩ ꯅꯪ ꯅꯨꯡꯁꯤꯒꯅꯨ ꯉꯝꯗꯦ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯔꯁꯨ ꯉꯝꯗꯦ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛꯇꯪꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯎꯠꯊꯣꯛꯆꯒꯦ ꯐꯣꯡꯖꯒꯦ ꯅꯐꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯗꯥꯍꯦꯟꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯄꯥꯎꯈꯨꯝꯗꯤ ꯄꯤꯕꯤꯔꯛꯎ ꯃꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯒꯦ ꯅꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯣ ꯍꯥꯏꯔꯁꯨ ꯑꯩ ꯂꯥꯞꯄ ꯇꯝꯅꯕ ꯍꯣꯠꯅꯔꯒꯦ ꯁꯤꯃꯈꯛꯇꯤ ꯌꯥꯕꯤꯌꯨꯕ ꯗꯥꯍꯦꯟ ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯃꯇꯦꯛ ꯈꯔꯁꯤꯡꯗꯨ ꯄꯥꯔꯨꯔꯒ ꯄꯨꯝꯍꯦꯟꯕꯒꯤ ꯃꯁꯥ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯁꯥꯎꯕꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯏ ꯐꯝꯂꯤꯕꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯌꯨꯜ ꯁꯅꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯃꯤꯠꯌꯦꯡꯗꯨ ꯊꯝꯂꯛꯏ ꯃꯌꯨꯜ ꯁꯅꯥꯁꯨ ꯂꯥꯞꯇꯛꯅ ꯎꯏ ꯄꯨꯝꯍꯦꯟꯕꯅ ꯃꯉꯣꯟꯗ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯌꯦꯡꯂꯛꯄꯗꯨ ꯄꯨꯝꯍꯦꯟꯕ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯒꯤ ꯄ꯭ꯔꯞ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯈꯣꯡꯊꯥꯡꯗꯨ ꯂꯥꯎꯔꯞ ꯌꯥꯡꯂꯞ ꯊꯥꯡꯂꯒ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗꯨꯗ ꯄꯥꯔꯤꯒ ꯃꯍꯦꯟꯒꯗꯨꯁꯨ ꯏꯟꯅꯔꯛꯂꯝꯃꯤ ꯇꯍꯥ ꯄꯨꯝꯍꯦꯟꯕꯅ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯄ꯭ꯔꯦꯃꯤꯒ ꯃꯤꯁꯅꯥꯒꯅ ꯄꯥꯈꯠꯅ ꯑꯁ ꯃꯌꯨꯜ ꯁꯅꯥ ꯀꯩꯅꯣ ꯗꯥ ꯄꯨꯝꯍꯦꯟꯕꯁꯦ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯏꯃꯤ ꯑꯩꯈꯣꯏꯔꯣꯝꯗ ꯄ꯭ꯔꯦꯃꯤꯅ ꯑꯁ ꯀꯩꯅꯣ ꯃꯥꯏ ꯃꯁꯛꯁꯤꯕꯣ ꯄꯨꯔꯥ ꯁꯛꯐꯝ ꯑꯃ ꯑꯣꯟꯈ꯭ꯔꯦꯃꯤ ꯑꯁ ꯃꯌꯨꯜ ꯁꯅꯥꯎ ꯃꯇꯥꯡꯕꯅꯤꯀꯣ ꯉꯁꯤꯒꯤꯁꯤꯗꯤ ꯄ꯭ꯔꯦꯃꯤꯒ ꯃꯤꯁꯅꯥꯒꯅ ꯍꯩꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯕꯁꯨ ꯃꯌꯨꯜ ꯁꯅꯥ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤ ꯋꯥ ꯂꯥꯡꯉꯥꯡꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯄꯨꯝꯍꯦꯟꯕꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯌꯨꯜ ꯁꯅꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯨꯗ ꯈꯝꯕ꯭ꯔꯥꯡꯗꯅ ꯂꯦꯞꯂꯛꯂꯤ ꯑꯗꯨꯒ ꯃꯌꯨꯜ ꯁꯅꯥꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ ꯆꯥꯎꯅ ꯃꯌꯨꯜ ꯁꯅꯥꯗꯣ ꯄꯨꯝꯍꯦꯟꯕꯗ ꯍꯪꯒꯠꯅ ꯌꯦꯡꯕ ꯐꯥꯎ ꯉꯝꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯂꯨꯁꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥ ꯑꯅꯤ ꯈꯨꯁꯤꯒ ꯌꯨꯍꯦꯟꯕꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯈꯨꯁꯤꯅ ꯀꯩꯅꯣ ꯏꯇꯥ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯁꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦꯃꯤ ꯂꯨꯁꯤꯁꯨ ꯁꯥꯎꯅꯤꯡꯅ ꯈꯨꯁꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯗꯨꯝ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯑꯩ ꯊꯤꯛ ꯇꯧꯒꯦ ꯑꯁꯤꯒꯤ ꯑꯉꯥꯡ ꯅꯨꯄꯤꯁꯦ ꯀꯞꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯁ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯥꯍꯦꯟꯕꯤꯅ ꯑꯃꯨꯛ ꯑꯁꯤꯒꯤ ꯃꯌꯨꯜ ꯁꯅꯥ ꯍꯥꯏꯕꯤ ꯑꯉꯥꯡ ꯅꯨꯄꯤꯁꯤꯁꯨꯅꯦ ꯇꯧꯕ ꯑꯗꯨꯝꯅ ꯉꯝꯃꯟꯈ꯭ꯔꯦ ꯀꯤꯕꯨ ꯀꯤꯖꯩ ꯑꯋꯣꯏꯕ ꯂꯨꯁꯤ ꯃꯥꯁꯨ ꯃꯃꯤꯠꯇꯨ ꯈꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯛꯂꯤ ꯁꯣꯝꯗ ꯄꯨꯝꯍꯦꯟꯕꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯃꯌꯨꯜ ꯁꯅꯥꯒꯤ ꯃꯈꯨꯠꯅ ꯏꯔꯛꯄ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯀꯌꯥ ꯌꯥꯎꯔꯤꯕ ꯆꯤꯊꯤꯒꯤ ꯆꯦꯕꯥꯡ ꯑꯗꯨ ꯃꯊꯨꯞ ꯊꯨꯞꯆꯤꯜꯂꯒ ꯁꯥꯐꯨ ꯀꯟꯅ ꯃꯌꯨꯜ ꯁꯅꯥꯒꯤ ꯃꯃꯥꯏꯗꯨꯗ ꯑꯃꯨꯛ ꯊꯣꯝꯂꯛꯂꯤ